ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯁꯤꯒꯤ ꯁꯦꯟꯈꯥꯏ ꯍꯧꯕꯁꯦ ꯑꯗꯨꯅ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯃꯌꯥꯝꯗꯁꯨ ꯚꯤꯗꯤꯑꯣꯗ ꯄꯥꯎꯖꯦꯜ ꯀꯌꯥ ꯑꯩꯅ ꯊꯥꯗꯣꯛꯆꯔꯦ ꯃꯇꯝꯗꯤ ꯑꯗꯨꯝ ꯍꯧꯈꯤꯕꯅ ꯑꯩ ꯍꯥꯟꯅ ꯆꯠꯈꯠꯂꯒꯦ ꯑꯩꯅ ꯉꯁꯤꯗꯒꯤ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯣꯖꯥ ꯄꯨꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯅꯁꯨ ꯑꯩꯒ ꯐꯖꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯣꯖꯥ ꯌꯥꯎꯔꯒꯗꯤ ꯈꯔꯁꯨ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕ ꯐꯥꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯣꯖꯥ ꯂꯥꯛꯆꯕꯅꯤ ꯌꯥꯔꯒꯗꯤ ꯑꯣꯖꯥ ꯆꯠꯃꯤꯟꯅꯁꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯒ ꯑꯣꯖꯥꯁꯨ ꯑꯗꯨꯝ ꯋꯥꯍꯩ ꯑꯃꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯁꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯩꯔꯥ ꯈꯨꯃꯟ ꯍꯥꯏꯅ ꯂꯝꯗꯝꯁꯤꯗ ꯈꯪꯅꯔꯤꯕ ꯁꯣꯁꯦꯜ ꯋꯥꯔꯛ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯒꯤ ꯌꯥꯝ ꯆꯥꯎꯔꯕ ꯔꯣꯜ ꯄꯨꯕꯤꯔꯤꯕ ꯏꯅꯥꯎꯅ ꯑꯩꯉꯣꯟꯗ ꯂꯥꯛꯇꯨꯅ ꯍꯟꯗꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯤ ꯑꯅꯥ ꯊꯣꯛꯄ ꯑꯋꯥꯕ ꯇꯥꯔꯤꯕ ꯑꯋꯥꯕ ꯅꯪꯂꯤꯕ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯆꯥꯛ ꯊꯣꯛꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯗ ꯃꯄꯥꯟ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯜ ꯁꯄꯣꯔꯠ ꯑꯋꯥꯕ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯂꯣꯏꯅꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯏꯅꯥꯎꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤ ꯌꯥꯝꯅ ꯐꯖꯕ ꯁꯧꯒꯠꯄ ꯌꯥꯕ ꯈꯣꯡꯊꯥꯡꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗꯁꯨ ꯁꯩꯗꯥꯡꯗꯨꯅ ꯂꯝꯗꯝ ꯈꯔꯗ ꯂꯩꯕ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯖꯩ ꯑꯗꯣ ꯏꯁꯥꯃꯛꯅ ꯅꯨꯡꯉꯥꯏꯇꯕ ꯃꯗꯨ ꯁꯔꯨꯛ ꯌꯥꯅꯤꯡꯉꯕꯁꯨ ꯍꯦꯛ ꯊꯣꯛꯎꯕ ꯉꯝꯗꯕ ꯑꯗꯨ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯗꯨꯅ ꯃꯗꯨꯒꯤ ꯋꯥꯐꯝꯁꯨ ꯑꯩꯈꯣꯏ ꯐꯪꯖꯩ ꯑꯗꯣ ꯅꯪꯅ ꯊꯣꯔꯛꯄ ꯇꯧꯕꯁꯤꯗ ꯑꯩꯉꯣꯟꯗ ꯆꯠꯃꯤꯟꯅꯁꯤ ꯃꯐꯝꯗꯨꯗ ꯃꯩ ꯃꯀꯩ ꯀꯥꯏꯗꯨꯅ ꯃꯩ ꯆꯥꯛ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯇꯦꯡꯕꯥꯡꯕ ꯌꯥꯅꯕ ꯑꯗꯨꯒꯤ ꯊꯧꯔꯥꯡ ꯄꯨꯔꯤꯕ ꯀꯥꯡꯂꯨꯞ ꯁꯤꯡꯒ ꯎꯅꯔꯒ ꯐꯣꯟꯗꯕꯨ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯐꯝꯗꯨꯗ ꯍꯌꯦꯡ ꯑꯩ ꯁꯥꯟꯇꯤ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯃꯐꯝ ꯑꯗꯨꯗ ꯐꯪꯖꯕ ꯊꯧꯔꯥꯡ ꯈꯔ ꯄꯤꯁꯤ ꯍꯥꯏꯕꯁꯤꯗ ꯑꯩꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯁꯧꯒꯠꯆꯩ ꯑꯗꯨꯅ ꯅꯪꯅ ꯂꯧꯈꯠꯂꯤꯕꯁꯤꯗ ꯁꯄꯣꯔꯠ ꯇꯧꯔꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕꯗ ꯃꯗꯨꯗ ꯃꯤꯌꯥꯝꯗ ꯆꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯊꯧꯗꯥꯡ ꯑꯗꯣ ꯑꯩ ꯁꯨꯝ ꯑꯉꯝꯕ ꯃꯈꯩ ꯁꯔꯨꯛ ꯌꯥꯖꯒꯦ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯩꯅ ꯑꯌꯥꯕꯗꯣ ꯄꯤꯖꯔꯤ ꯑꯗꯨꯒ ꯃꯤꯌꯥꯝꯗꯁꯨ ꯑꯩꯅ ꯂꯩꯔꯤꯕ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯏꯅꯥꯎ ꯃꯨꯄꯦꯟꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯗ ꯃꯌꯥꯝꯅ ꯑꯋꯥ ꯑꯅꯥ ꯇꯥꯕꯒꯤ ꯑꯩꯈꯣꯏ ꯇꯦꯡꯕꯥꯡꯁꯦ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯑꯁꯤ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯍꯦꯜꯂꯣ ꯗꯥꯗꯥ ꯑꯩ ꯀꯩꯅꯣ ꯀꯁꯥꯔ ꯅꯤꯉꯣꯜꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯦ ꯑꯩ ꯌꯥꯝꯗ꯭ꯔꯒꯁꯨ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯄꯤꯅꯤꯡꯉꯤꯕꯅꯦ ꯑꯣ ꯃꯃꯥꯡꯗ ꯃꯣꯏꯒꯤ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯩꯅꯅꯦ ꯑꯗꯨꯝ ꯑꯩꯗꯤ ꯊꯥꯡꯒꯩꯁꯦꯡꯅ ꯑꯩꯗꯤ ꯀꯞꯄꯤꯅꯤ ꯊꯑꯣꯏꯅ ꯀꯞꯄꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯒ꯭ꯔꯨꯞ ꯑꯃꯈꯛ ꯂꯩꯇ꯭ꯔꯅꯦ ꯑꯃꯨꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯇꯧꯈꯤꯕꯗꯣ ꯑꯔꯥꯝꯕꯥꯏ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯥꯅ ꯌꯥꯏꯐꯔꯦ ꯀꯥꯏꯅ ꯊꯥꯡ ꯇꯦꯡꯒ ꯄꯥꯏꯔ ꯑꯉꯥꯡꯁꯤꯡꯒ ꯆꯠꯇ꯭ꯔꯅꯦ ꯑꯗꯨ ꯎꯕꯗ ꯊꯑꯣꯏꯅ ꯑꯩꯗꯤ ꯀꯞꯄꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯅꯅꯤꯗ ꯑꯩꯅ ꯍꯣꯏ ꯍꯣꯏ ꯁꯤꯒꯤ ꯃꯇꯥ ꯆꯥꯕ ꯑꯣꯏ ꯃꯇꯥꯁꯨ ꯆꯥꯔꯦ ꯍꯥꯏꯅꯅꯦ ꯑꯗꯣ ꯗꯗꯥꯏ ꯅꯝꯕꯔꯁꯦ ꯑꯩ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯒꯦꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤꯀꯣ ꯗꯗꯥꯅꯕꯨꯗꯤ ꯑꯩꯉꯣꯟꯗꯒꯤ ꯃꯌꯥꯝ ꯆꯥꯎꯔꯤꯕꯅꯦ ꯑꯩꯁꯨ ꯈꯖꯤꯛ ꯈꯔ ꯂꯩꯖꯔꯤ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩ ꯆꯦꯅꯦꯜꯁꯦ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯈꯪꯍꯧꯔꯒ ꯑꯗꯨꯝ ꯀꯅꯥꯅ ꯈꯪꯉꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯣꯏ ꯍꯣꯏ ꯀꯁꯥꯔ ꯗꯥꯏꯔꯤ ꯗꯗꯥꯒꯤ ꯀꯩꯅꯣ ꯖꯤꯄꯦ ꯅꯝꯕꯔꯅꯦꯅ ꯍꯥꯏꯔꯒꯅꯦꯀꯣ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯈꯖꯤꯛ ꯈꯔ ꯑꯗꯨꯝ ꯁꯤꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯀꯩꯁꯨꯝꯗꯤ ꯀꯥꯏꯔꯣꯏꯅ ꯀꯥꯏꯗꯦꯗ ꯀꯥꯏꯗꯦꯗ ꯍꯣꯏ 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 ꯗꯗꯥ ꯍꯦꯜꯂꯣ ꯗꯗꯥ ꯑꯩ ꯔꯣꯖꯤꯅꯤꯅꯦ ꯑꯣ ꯇꯥꯏ ꯇꯥꯏ ꯑꯩꯁꯨ ꯑꯗꯨꯝ ꯑꯩ ꯑꯉꯝꯕ ꯈꯇꯪ ꯇꯧꯒꯥꯏ ꯇꯧꯕ ꯍꯥꯞꯀꯦꯅ ꯇꯧꯋꯤꯕ ꯑꯣ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯁꯤꯒꯤꯁꯤꯒ ꯁꯤ ꯑꯗꯨꯝ ꯖꯤꯄꯦ ꯐꯣꯟ ꯄꯦ ꯌꯥꯎꯔꯕꯅꯤ
ꯑꯗꯣꯏ ꯅꯝꯕꯔ ꯊꯥꯔꯛꯑꯒꯦ ꯃꯃꯤꯡꯒ ꯏꯅꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯗꯤ ꯈꯪꯁꯨ ꯈꯪꯗꯦ WhatsApp ꯇ ꯊꯥꯔꯛꯀꯗꯣꯏꯕ ꯅꯪꯒꯤ ꯂꯩꯐꯝꯒ ꯃꯤꯡꯗꯨꯒ ꯑꯣ ꯑꯗꯨ ꯈꯛꯇꯔꯣ ꯑꯗꯨꯒ ꯇꯟꯗꯨ ꯄꯩꯁꯥ ꯊꯥꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩ ꯌꯥꯝꯕꯗꯤ ꯉꯝꯃꯔꯣꯏ ꯗꯗꯥ ꯑꯗꯨꯝ ꯈꯇꯪ ꯑꯩ ꯍꯣꯏꯗꯤ ꯉꯝꯖꯕꯗꯣ ꯍꯣꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯏꯪꯈꯣꯜ ꯃꯥꯏ ꯉꯝꯕ ꯇꯧꯔ 10 ꯇꯧꯔꯁꯨ 5 ꯇꯧꯔꯁꯨ ꯍꯣꯏ ꯍꯣꯏ ꯇꯧꯕꯤꯔꯛꯏꯗꯣ ꯌꯥꯝ ꯐꯔꯦ ꯐꯔꯦ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯐꯔꯦ ꯐꯔꯦ ꯗꯗꯥ ꯑꯗꯨ ꯁꯤ ꯅꯝꯕꯔꯁꯤꯒ ꯀꯥꯞꯁꯤꯜꯂꯒꯦꯀꯣ Hello. Hello. Oh, tado kasar diri ro. Oh, money. Oh, acha acha. Ay Nagaland day ni Makokching din ni abne. Oh. Yambana mayam na mating pangbagi Facebook to thagalak do. Ado ay jo kara mating pangyana hayragun do. Oh, thakate. Mikay ming kaugi hatu ta happy. Ay gi mingje Bimol Singh. Oh. Ay jo Joypur gini da. Oh. So mayam gi mating pang do ay jo kara pangjagana. Hoi. Thakate. Pare thakate. Ah. Hello, akoigi Maira Kuman lo. Oh, money. Maira Kuman, aina ne, akoigi nangi number WhatsApp se. Aduga aina kena kaprabani, whaina lupa lising amaga ama. Aduga aigi ming leifam. Aduga aigi channel su igarabani. Nang WhatsApp ta pangabo. Panga ure. Hoi, fare. Aduga akoigi jani bongi waina kana waina tawige collection jibo. Mati pau tha ai amta hangige. Tawhana ba tawro. Hoi. Ai diuji Kashmir da lebanina moida pau ye phawno drama nang hore nong tang lei nang khana de amuktam khatan hajiro ko. Hoi. Pare janno. Hoi. Hello Hello. hello somse iyamba kasar diary oidira Money. oh ai suniti konjengbamne khangadra Angoi bukada gino. ai palarwonde ne Oh, suniti tare. ꯑꯩꯒꯤꯁꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯑꯗꯨꯝ ꯂꯩꯖꯕꯅꯦꯕ ꯃꯆꯥ ꯑꯃꯈꯛ ꯑꯗꯣ ꯀꯩ ꯍꯥꯏ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯕꯅꯤꯗ ꯑꯩꯁꯨ ꯄꯩꯁꯥ ꯃꯇꯦꯡ ꯈꯔ ꯇꯧꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯀꯟꯇꯦꯛ ꯇꯧꯔꯛꯄꯅꯦꯕ Hoi, jam nungai jam. ꯑꯗꯣ ꯑꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯖꯤꯄꯦ ꯇꯧꯔꯛꯇꯣꯏꯅꯤꯀꯣ GPay phone pay loi jarobani aduga nang channel gi minga sagai gi minga leifam ga do ado thabiro. ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯤꯗ ꯑꯁꯤꯒꯤ ꯅꯝꯕꯔꯁꯤꯁꯨ ꯍꯥꯞꯀꯦ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ Yai ꯍꯪꯒꯦ ꯇꯧꯕ habjalo. Kana to kasarni ngonasu hapkragani. ꯑꯣ ꯈꯪꯗꯦ ꯑꯗꯨꯒꯤꯅꯤ ꯁꯤ ꯅꯝꯕꯔꯁꯦ ꯍꯥꯞꯄ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯈꯪꯒꯅꯤ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯇꯧꯔꯛꯄ ꯌꯥꯏꯗꯅ ꯑꯗꯨꯒꯤ ꯍꯣꯏ ꯐꯔꯦ Channel ꯊꯝꯃꯒꯦꯀꯣ maming? ꯆꯦꯅꯦꯜ ꯃꯃꯤꯡ ꯁꯨꯅꯤꯇꯤ ꯀꯣꯟꯖꯦꯡꯕꯝ ꯍꯥꯏꯕ Okay. Pare. ꯐꯔꯦ ꯊꯦꯡꯀ꯭ꯌꯨ ꯊꯝꯃꯦ Hello, Osa. Ah. Kena ta haja ba? Aigi ming Prem Kumar kauri aigi Zoom manja karbi ongna samdagi. Adu jang amjadra sargi account lu pasani khagai thabi gi mini Hoi, sa. kaise kaide. Kana ming leifam do WhatsApp ta tabda thabiro sengna ming leifam address. Aigi address adu haisera aigi Zoom manja karbi ongna asam. Manja. MANJA manja. Manja kai sagai no. Ahibam sakai ahibam Prem Kumar. Ahibam Prem Kumar Manja. Fare kara mating pabi ko. Hoi, jam nungai. Fare thamjarage. Hello. Hello. Kaka kano ay Supriyani khambra ꯁꯣꯝꯒꯤ ꯄꯩꯁꯥ ꯈꯛꯇꯪ ꯃꯇꯦꯡ ꯇꯧꯔꯛꯀꯦ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯣꯏ ꯄꯩꯁꯥ ꯊꯣꯛꯄ ꯅꯣꯏꯗꯤ ꯈꯔ ꯌꯥꯝ ꯇꯧ ꯀꯥꯏꯗꯒꯤ ꯌꯥꯝꯅꯗꯤ ꯑꯩ ꯉꯝꯃꯣꯏꯕ ꯑꯗꯨꯝ ꯈꯔ ꯀꯩꯅꯣ ꯇꯧꯒꯦ ꯑꯗꯣ ꯁꯤ ꯅꯝꯕꯔꯁꯤ ꯍꯥꯞꯄꯧꯔꯥ ꯍꯣꯏ ꯁꯤ WhatsApp GPay ꯐꯣꯟ ꯄꯦ ꯑꯅꯤꯃꯛ ꯌꯥꯎꯕꯅꯤ ꯑꯗꯨꯒꯤꯅꯤꯗ ꯐꯔꯦ ꯑꯗꯣ ꯍꯜꯂꯣ ꯇꯧꯒꯟꯒꯤ ꯑꯁꯤ ꯅꯝꯕꯔꯁꯤꯗꯣ ꯖꯤꯄꯦ ꯐꯣꯟ ꯒꯨꯒꯜ ꯄꯦ ꯀꯩꯅꯣ ꯍꯣꯏ ꯑꯗꯣ ꯑꯩꯕꯨꯗꯤ ꯃꯄꯥꯟꯗ ꯂꯩꯌꯦꯕ ꯑꯗꯣ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯗꯨꯒꯤ ꯁꯨꯝ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯦꯕ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯍꯥꯄꯛꯄꯗ ꯃꯤꯡ ꯂꯩꯐꯝ ꯁꯥꯒꯩꯗꯣ ꯁꯦꯡꯅ ꯏꯔꯒ WhatsApp ꯗ ꯊꯥꯕꯤꯔꯣ ꯃꯥꯒꯤ ꯄꯩꯁꯥ ꯃꯁꯤꯡꯗꯣ ꯏꯔꯣ ꯄꯩꯁꯥ ꯃꯁꯤꯡꯗꯣ WhatsApp ꯇ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯔꯛꯑꯒꯦ ꯐꯔꯦ Hello, Bupen. Ay Misnay mapani. Khang Acha account da paisa hapa do aji hapa su jagi ni dana. Jani wali nini humni chata kun punam chata chalakani akhoi donation adu GPay phone pay da hapakuduna hapa hapaktabada hojik donation chali Hoina asi mata na hadi ay mi meti ama oina leibe kaim kana de. Hoi chahi punjida mapok sida amuktani da sugum salai Hoi ada tariba do sami am sing do ay koi su leira main khalon do di lim de chakor bo kaino ne ba. Chelakpada mayum mai thara chelakpada selaiba phi do hojik id
ꯑꯊꯤꯕ ꯂꯣꯟꯗ ꯍꯥꯏꯔꯒ ꯃꯅꯝ ꯅꯝꯃꯅꯦꯕ ꯍꯥ ꯑꯁꯤꯅꯦ ꯗꯣꯁꯥ ꯍꯥꯏꯕꯨ ꯐꯤꯔꯣꯜꯁꯨ ꯄꯤꯕ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯏꯝꯐꯥꯜ ꯂꯣꯝꯗꯗꯤ ꯃꯌꯥꯝ ꯗꯣꯅꯦꯁꯟ ꯔꯤꯂꯤꯞꯁꯦ ꯄꯤꯕ ꯍꯧꯅꯔꯦ ꯑꯗꯩ ꯐꯤꯔꯣꯜꯁꯨ ꯑꯗꯨꯝ ꯌꯦꯟꯕ ꯍꯧꯅꯔ ꯃꯥꯅꯦ ꯑꯇꯣꯞꯄ ꯑꯗꯨꯅꯁꯨ ꯑꯣꯛꯄꯣꯟꯇꯦ ꯑꯉꯝ ꯑꯉꯝꯕ ꯑꯩꯈꯣꯏ ꯄꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯑꯦꯅꯤ ꯊꯕꯛ ꯊꯧꯔꯝ ꯑꯋꯥꯠ ꯑꯄꯥꯗ ꯃꯅꯤꯄꯨꯔ ꯆꯠꯂꯒ ꯑꯩꯈꯣꯏꯁꯦ ꯅꯤꯕ ꯉꯥꯛꯇꯅꯦꯕ ꯑꯌꯥꯝꯕꯅꯅꯦ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯌꯥꯝꯕꯅꯗꯤ ꯑꯩꯅ ꯈꯪꯖꯕꯗ ꯅꯤꯔꯦ ꯅꯤꯕ ꯍꯥꯏꯗꯤ ꯃꯇꯦꯡꯁꯦ ꯂꯧꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯄꯥ ꯏꯄꯨꯒꯤ ꯂꯝꯗꯝꯅꯤꯅ ꯃꯣꯏꯗ ꯆꯠꯂꯒ ꯇꯥꯡꯖꯔꯨꯔꯒ ꯍꯥꯏꯖꯔꯨꯔꯒ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯆꯦꯒ ꯁꯥꯔꯤꯕ ꯂꯥꯏꯒꯤ ꯃꯨꯔꯇꯤ ꯃꯤꯒꯤ ꯃꯨꯔꯇꯤ ꯈꯤꯜꯂꯤꯕꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯃꯅꯤꯄꯨꯔꯒꯤ ꯄꯩꯁꯥ ꯉꯥꯛꯇꯅꯦꯕ ꯇꯧꯗꯕ ꯃꯣꯏ ꯂꯣꯏ ꯍꯥꯋꯥꯏ ꯃꯃꯥꯡꯒꯤ ꯏꯁꯤꯡ ꯆꯥꯎꯕ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯏꯁꯤꯡ ꯆꯥꯎꯕꯗꯒ ꯄꯤꯔꯤꯕ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯈꯣꯏꯒꯤꯁꯨ ꯑꯦꯟ ꯖꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯊꯧ ꯇꯥꯔꯛꯄꯗ ꯑꯥꯗ ꯑꯗꯨꯝ ꯆꯠꯄ ꯉꯥꯛꯇꯅꯤ ꯍꯣꯏ ꯑꯗꯨꯅ ꯑꯗꯨꯝ ꯃꯁꯤ ꯃꯁꯛ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯁꯛ ꯈꯪꯕꯤꯔꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯗꯤ ꯃꯔꯤꯁꯦ ꯍꯦꯟꯅ ꯆꯦꯛꯁꯤꯜꯂꯛꯀꯅꯤ ꯆꯦꯛꯁꯤꯜꯂꯛꯀꯅꯤ ꯐꯔꯦ ꯐꯔꯦ ꯑꯩ ꯍꯧꯖꯤꯛ ꯇꯧꯔꯛꯑꯒꯦꯀꯣ ꯍꯣꯏ 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 ꯎꯝ